Chahi khudingi nupi lan gi numita pangthoklaga lakpa nupi lan ningsing lamjel ngasisu masing yamlaba ima kayana saruk yaduna pangthokre nupi lan ningsing lamjel organizing committee na silaga pangthokiba lamjel adu nupi lan complex tagi ngasi ayuk anganbada singjamai AC gi MLA yumnam khemchana lamthaki naha amadi ahal oirabi ima ibels lising ama henbana saruk yaraga pangthokiba ningsing lamjel adu singjamai supermarket ta lamthungpham oiki lamjel aduda chahi yam labi ima singna chelakpa ubada lambi gi nak yetta leiriba miyamna pukning thaugatnaki lamjel adugi lamthumpham oiriba singjamai supermarket ta leiba nupi lan gi ningsing khubamda haikat lekat tamduna miyam gi oiba thauram amasu pangthoki loinana kanglup ahum thokna khaidok pangthokpa ningsing lamjel adugi makok mathang takrabasingda manamathum lanthokhtuna ikai khumnabasu utki Amaromda nupi lan ningsing lamjel lamthaba aduga mari lenana MLA Khemchana fongdokkibada lamjel asida masing yamlaba ima ibel kayana saruk yaba urubada apenba faui loinana naha oiribi nupi kaya ama lamjel asida saruk yarakpa asimak nupi langi matik magun hena wangkhat hale haujik oiriba manipur gi fiba masigi matangda palladuna MLA Khemchana makatana hai Muknaba amadi hatna sunabagi thogdok asi malemgi mafam khudingmakta thoklibani adubu masida mangjariba asi haurakliba angang singini loinana khunayamagi senmitlon mahai masing analayeng amadi chawkhat thaurangda thinta hanbagi achauba maram amasu ohelibani haujik thengnariba khudong chadaba pumnamak khunda minariba furup singna mayoknaduna apunba manipur ama oiraknaba hotnaminasi haina mahakna appeal tauki 1904 में पहला बार हुआ, देन इसके बाद 1939 में सेकेंड टाइम्स हुए। ये बात कहना चाहूँगा, ये हमारा मणिपुर की इमा लोग इतना करेजस है कि फर्स्ट नुपी लान में भी ये हमारा यहाँ की ब्लफ मेल लोग को जबरदस्त लेबर बनाने के लिए कोशिश कर रहा था। उसके अगेंस्ट में ब्रिटिश के अगेंस्ट में इमा लोग ने विरोध किए थे। देन सेकेंड नुपी लान यहाँ से चावल डिपोर्ट कर रहे थे, खाने के कम हो गया, तो सब इमा लोग ने इस बात को उठा के ब्रिटिश को रुक के ब्रिटिश एम्परर के ऊपर में ऐसे किए थे कि ये मणिपुर की इमा लोग ये इकोनॉमी एंड पॉलिटिकल चीज में भी इनकी बात रख के बना दिया ब्रिटिश लोग को।